Dear Manipur YouTube channel swing bir bumem pum nong po mukan na taram nok seri han badem na maru ibe pawam of the thamjage kokruk to kuki militant sing na kan mong do nong mai amadi bom kap sin duna landara kre asok apan yaure ngasi nung tin pung amag minute ni pumanga rom taba matam da Imphal West District Lamsang Police Station na kon ba kokruk amadi kadanggon part 2 the kuki militant sing na nong mai amadi bom masing khang dana kap silak tun landa silakre khungak liba khunja volunteer sing na handuna kapada asok apan khara yauri hairi khunja sing dagi phangwa pawgi matung inadi nong mai amadi bom kap silak tun landa silak pa adu da khulngak liba khunja volunteer sing na handuna nakal animak ta kuthok naki kuki militant sing na battle kuki khulrom dagi kokruk maningi singsang pareng rom da sangsil laklaga nongmai amadi bom kap sinduna landara khibani kadangban part 1 amadi part 2 phawba yowna nongmai amadi bom na singba kap tharaki akan monda kuthok na ba asida asok apan yawre haibagi paw phangbadagi nongmai kap na famda ambulance gari asi nungthin pung mari rom taba matamda sangsin kre khulngak pu khunja volunteer ni Haiba Miyoi Amasing de Ginan Trakpadagi Sokpadagi Housing Rims Hospital the Pukatuna like Navagi Tabuk Satari Heidi, Nongwikap Navagi Todokasi Tokle Habi Pauta, the Gimakatana Pam, the Todok Toktanavagi the Makta Security Force Kikambuna Make Adon the Sangsinduna, Akan Bangak, Senbagi Tabuk Paikat Pahokre, Presna Pang Paugi Matung and the Kuki Kulai Pivasing Aduna Lema Kung Maning Singi Saruktoson Makeup Silakre Heidi, Adu Subsaba Pau the Pangbangam tree. अदुगा मथंगी अपडेट असना मोरेद संति हंजिलकपा होरे मणिपुर की मरु ओइदिबा बॉर्डर टाउन मोरेद हौजिक नम हौसागी पुंसीदा तपना तपना हंजिलकपा लोइना पामदब थोदोकसिंग थोकपा लेट्री सिक्योरिटी फोर्स की कंगबुन आकन बा सेक्शन थरंग लोकली स्टेट फोर्स अमदि सेंट्रल फोर्स सिंग मोरे की टोंगान टोंगान बफम सिंगदा अयुक नुंथिन नुमिदांग पुंग कुनमरि चुकना ड्यूटी तौरिबा डिस्ट्रिक्ट एडमिनिस्ट्रेशन की माइकैदगी ngasi अयुक पुंग तरुक तगी नुमिदांग पुंग तरागनि थोइ फावबु कर्फ्यू कोमथोकलिंगदे दुकान अमदि कैथेल सिंग हांग नखिबगा लोइना मियामना सु थोरक्तुना पोचै सिंग लैनखि हाइरि अदुगा मथंगी अपडेट असना सखंगदब सिंगना किडनैप तौखिबा मियोय अमा पुलिस ना मतम साना कनबंगम हौरे ngarang numdang pung taruk kamina ni forum taba matamda bolero car amada tongduna lakpa sakhangdaba miyoy kharna lilong police station gi manung sanna waithau de miyoy ama kidnap tawduna pukhi haibagi paw phangbadagi lilong police ki team amana thibu humbagi thabuk sathaba matamda miyoy adu hingna phangbangam le hairi police na rescue tawbangam khraba miyoy adu gi maming Sahid Ali sahi kunga taruk apokpa Amjad Ali kawi lilong atau khong mamang likai degini miyoy esi waithau area dagi kidnap tawduna pukre haibagi paw hek phangbaga lilong police team amana khutlai thuna thi humbagi thabuk sathabada mayang Imphal police station gi manung sanba khela khong hairiba mafam asida miyoy asi phangbangam khibani adubo mahaku kidnap tawkhiba miyoy sing adudi mafam adu thadoktuna sen khibadagi hojik phawba phaba ngamdri hairi aduga mathangi update asina operation da khulai kaya fagat pangamle AR na kwa supari amadi mana fagatle security force ki kangbuna ngasi ayuk angan bagi dagi hauna Churachandpur district ki THARAROIC sub division ki akoi bamfam sing the operation sa thakre operation adu da tarasu battalion CRPF 9 AR 199 BSF amadi Churachandpur district police ki apun bakangbu susargu yaduna sa thakiba operation adu da khulai kaya su fagat pangam ki hairi pause asna phangwa pawgi matung ine the operation adu da 9 mm ki pistol ama magazine tara 303 rifle ama magazine ama 12 bore gun ama improvised 5.56 ki rifle ama MMG ama country made improvised motor ama cartridge kontragani pan tear smoke cell ama tear gas ama grenade ama jungle boot ama recover tobungam le hairi amarom da kamjong do leiba AR gi kangbuna ngarang sathaba drive ta kapot center dagi tata truck ani da ain kain puthorpa kwa supari amadi kwa mana single loina na miyoy hum fare hairi faraba polam sing adu saurang lupa crore ani henbagi mamal oigani polam sing adu loina na miyoy hum adu forest bit officer kamjong district ta khusin nakre hairi